Hoi. Uncle na ngang oringai school lamadi college gi wari do haifet mayam da thambiyo. Aisi ahanba schooling hawrakpasi ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯈꯦꯇ꯭ꯔꯤꯒꯥꯎ LP ꯃꯗ꯭ꯔꯁꯥ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯃꯊꯪꯗ ꯈꯦꯇ꯭ꯔꯤꯒꯥꯎ ME ꯁ꯭ꯀꯨꯜ ꯍꯥꯏꯅ ꯑꯗꯨꯐꯥꯎꯗ ꯀ꯭ꯂꯥꯁ 6 1966 ꯑꯗꯨꯐꯥꯎꯗ ꯀ꯭ꯂꯥꯁ 6 ꯐꯥꯎꯕ ꯇꯝꯃꯛꯏ ꯃꯇꯝꯗꯨꯗ LP ꯑꯃꯁꯨꯡ ME ꯐꯥꯎꯕ ꯇꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯀꯣ ꯑꯦꯖꯨꯀꯦꯁꯟ ꯑꯣꯏꯅ ꯇꯝꯃꯤ ꯑꯣꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯣꯖꯥꯁꯤꯡꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯦꯗꯤꯀꯦꯠ ꯑꯣꯏ ꯃꯇꯝꯗꯨꯗꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯌꯨꯝꯗ ꯀꯔꯤꯗ ꯆꯠꯂꯒ ꯑꯣꯖꯥꯁꯤꯡꯗ ꯍꯪꯕ ꯈꯣꯠꯄꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯌꯥ ꯆꯠꯅꯔꯝꯗꯦ ꯁ꯭ꯀꯨꯜꯁꯤꯗ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯀꯔꯤꯗ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯀꯥꯈ꯭ꯔꯒ ꯃꯊꯪꯗ ꯀꯣꯏꯁꯟꯁꯤꯡ ꯀꯔꯤꯁꯤꯡ ꯍꯪꯕ ꯑꯗꯨꯗ ꯉꯝꯗ꯭ꯔꯒ ꯃꯇꯝꯗꯨꯗꯗꯤ ꯐꯥꯝꯗ ꯂꯦꯞꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯐꯨꯕ ꯅꯠꯇ꯭ꯔꯒ ꯑꯈꯪꯕ ꯃꯤꯗꯨꯅ ꯃꯌꯥꯝꯁꯤ ꯃꯅꯥ ꯂꯩꯔ ꯈꯨꯄꯥꯛ ꯊꯥꯕ ꯑꯗꯨꯝꯕꯒꯤ ꯇꯦꯛꯇꯤꯁ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯤ ꯏꯀꯥꯏꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯄꯔꯥꯁꯤ ꯐꯥꯅꯕꯁꯤ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 6 ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯣ ꯑꯦꯖꯨꯀꯦꯁꯟ ꯑꯣꯏꯔꯛꯄꯁꯤꯗ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯁꯤ ꯑꯃꯨꯛꯇ ꯇꯥꯕ ꯉꯝꯗꯦ ꯑꯩꯁꯤ ꯑꯣꯜꯋꯦꯖ ꯐꯣꯔꯠꯁꯤꯗ ꯇꯥꯂꯦ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯁꯤꯅ ꯑꯣꯜꯋꯦꯖ ꯅꯨꯄꯤꯅ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯁꯤ ꯂꯣꯏꯅ ꯅꯨꯄꯤꯅ ꯇꯥꯏ ꯐꯣꯔꯠꯁꯤꯅ ꯑꯩꯅ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 6 ꯐꯥꯎꯁꯤ ꯑꯗꯨꯝ ꯐꯣꯔꯠꯁꯤꯗ ꯇꯥ ꯂꯩꯔꯦ ꯐꯣꯔꯠꯁꯤ ꯀ꯭ꯂꯥꯁ 6 ꯐꯥꯎꯁꯤ ꯀ꯭ꯂꯥꯁ 6ꯀꯤ ꯃꯇꯨꯡꯗꯒꯤꯗꯤ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 7ꯗ ꯃꯤꯡ ꯆꯜꯂꯦ 7 8 ꯇꯝꯃꯦ ꯑꯗꯨ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯆꯠꯄꯁꯤ ꯃꯇꯝꯗꯨꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯈꯣꯡꯅ ꯆꯠꯅꯩ ꯌꯨꯝꯗꯒꯤ CC ꯁ꯭ꯀꯨꯜ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁꯤ ꯌꯧꯅꯕ ꯆꯠꯄꯗ ꯃꯤꯅꯠ 40 ꯅꯠꯇ꯭ꯔꯒ 45 ꯆꯪꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨ ꯌꯦꯡꯉꯒ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯑꯃ ꯇꯧꯕ ꯑꯗꯒꯤ ꯌꯨꯝ ꯀꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯋꯤ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯁ 8ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 9 ꯁꯤꯗꯒꯤꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯔꯕꯅꯤ나 ꯃꯇꯝꯗ CBSE ꯗꯤꯜꯂꯤ ꯕꯣꯔꯗꯀꯤ ꯃꯈꯥꯗꯅꯤ ꯑꯗꯨꯅ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝ ꯑꯃꯁꯨꯡ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝ ꯍꯥꯏꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯩꯁꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯁꯤꯗ ꯑꯣꯞꯁꯟ ꯂꯧꯔꯒ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯁꯤꯗ ꯇꯝꯃꯦ ꯁꯤꯒꯤ 9 ꯁꯤꯗꯒꯤꯅꯤ ꯑꯩꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃ ꯂꯥꯛꯈ꯭ꯔꯤꯁꯦ 9 ꯁꯤꯗꯒꯤꯗꯤ ꯑꯣꯖꯥꯁꯤꯡꯁꯤ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯂꯣꯖꯤ ꯃꯦꯊ꯭ꯁ ꯂꯧꯕ ꯑꯣꯖꯥꯁꯤꯡꯁꯤ ꯅꯧꯅ MSc ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯑꯌꯥꯝꯕ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯗꯒꯤꯁꯨ ꯌꯥꯎꯏ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯐꯖꯂꯨꯔ ꯔꯍꯃꯥꯟ ꯁꯦꯈ ꯍꯥꯏꯅ AGꯗ ꯑꯦꯀꯥꯎꯟ ꯑꯣꯐꯤꯁꯥꯔ ꯐꯥꯎ ꯀꯥꯔꯝꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯀꯨꯔꯥꯟ ꯁ꯭ꯔꯤꯐꯀꯤ ꯇꯔꯖꯃꯥꯒ ꯇꯧꯕ ꯈꯣꯠꯄ ꯃꯥꯁꯤꯅ ꯐꯤꯖꯤꯛꯁ ꯇꯥꯛꯏ ꯑꯗꯩ ꯐꯤꯖꯤꯛꯁꯁꯤ ꯂꯩꯀꯥꯏꯒ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯇꯥꯛꯄꯤ ꯈꯣꯠꯄꯤꯕꯗꯨꯒꯤ ꯆꯤꯇ ꯅꯥꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯈꯪꯗꯕ ꯌꯥꯎꯕꯗꯨ ꯌꯨꯝꯗ ꯃꯥꯏ ꯃꯌꯨꯝꯗ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯃꯆꯥꯁꯤꯡ ꯁꯥꯇ꯭ꯔ ꯈꯔ 3-4 ꯃꯨꯛꯁꯤ ꯃꯥꯏ ꯃꯅꯥꯛ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯐꯅ ꯇꯣꯉꯥꯟꯅ ꯇꯥꯛꯄꯤ ꯇ꯭ꯌꯨꯁꯟꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯗꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯇ꯭ꯌꯨꯁꯟ ꯇꯧꯗꯦ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 11 ꯌꯧꯔꯛꯄꯁꯤꯗꯗꯤ ꯕꯣꯔꯗꯀꯤ ꯄꯔꯤꯈꯥ ꯑꯃ ꯐꯦꯁ ꯇꯧꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯣꯟꯕ ꯁ꯭ꯀꯨꯜꯁꯤ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯗ 5 ꯈꯛꯇꯅꯤ ꯏꯝꯐꯥꯜꯗ 3 ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨल CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨल ꯂꯝꯄꯥꯁꯅ ꯒꯥꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨल ꯊꯧꯕꯥꯜꯗ ꯑꯃ ꯊꯧꯕꯥꯜ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨल ꯃꯣꯏꯔꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯆꯥꯎꯌꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯨ ꯂꯩꯕ ꯊꯧꯕꯥꯜꯒꯤꯁꯤꯅ ꯑꯗꯨ ꯃꯣꯏꯔꯥꯡꯒꯤꯁꯤꯅ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨल 5 ꯁꯤꯇꯅꯤ ꯑꯗꯨ ꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯕꯅꯤꯅ ꯃꯥꯏ ꯃꯥꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯒꯤꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ इज्जत लेबा एट स्टेक लेबनीना मोइना ओजासिंग चलो चलो मोइना हाइबिरगा ओजा खरदा ट्यूशन गुम तबली 11 सिदनी अदु लाइक पदना 11 की CBSE बोर्ड की एग्जाम सिदा CC हायर सेकेंडरी की वाने टॉपर होय और मणिपुर की वाने दी 5th पोजीशन दा ताई
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯁꯤꯡꯁꯤ ꯑꯣꯖꯥꯁꯤꯡꯗꯨꯅ ꯁꯤ ꯃꯥꯔꯛꯁꯤ ꯁꯤ ꯌꯧꯔꯗꯤ ꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯍꯥꯏꯔꯒ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ 10+1 10+2ꯁꯤ ꯑꯣꯏꯔꯝꯗꯦꯕ 10+1 + 3 ꯍꯥꯏꯅ ꯂꯩꯔꯝꯃꯦ 4 ꯍꯥꯏꯅ ꯂꯩꯔꯝꯃꯦꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯆꯍꯤ ꯃꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯗ MBBS ꯇꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯈꯔ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯆꯠꯂꯒ ꯐꯣꯔꯝ ꯑꯃ ꯂꯧꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯣ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯣꯔꯁ ꯍꯥꯏꯅ ꯑꯃ ꯃꯣꯏꯅ ꯁ꯭ꯇꯥꯏꯄꯦꯟꯒ ꯄꯤꯔꯒ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯗ ꯇꯝꯍꯜꯂꯝꯃꯤ ꯑꯗꯨꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤ 90 ꯈꯛ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯕꯦꯖ ꯑꯣꯏꯅ ꯄ꯭ꯔꯤ ꯃꯦꯗꯤꯀꯦꯜꯁꯤ ꯇꯝꯃꯝꯃꯤ ꯑꯍꯥꯟꯕ ꯕꯦꯖꯗꯨꯅ ꯑꯩꯈꯣꯏ ꯔꯤꯝꯁꯀꯤ ꯑꯍꯥꯟꯕ ꯕꯦꯖ ꯑꯣꯏꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯗ ꯇꯝꯃꯤꯕ ꯑꯅꯤꯁꯨꯕ ꯕꯦꯖꯁꯤꯅ ꯔꯤꯝꯁꯀꯤ ꯑꯅꯤꯁꯨꯕ ꯕꯦꯖ ꯑꯣꯏꯗꯧꯔꯤꯕꯅꯦꯕ ꯔꯤꯝꯁꯁꯤ ꯍꯥꯡꯉꯛꯄꯁꯤꯒꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤ ꯃꯦꯗꯤꯀꯦꯜꯁꯤꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗꯤ ꯄꯥꯁ ꯇꯧꯔꯒ ꯃꯥꯔꯛꯁꯤ ꯈꯔ ꯁꯣꯠꯊꯗꯅ ꯍꯧꯖꯤꯛꯀꯤ MBBSꯀꯤ ꯁꯤꯠꯁꯤ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯐꯪꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯑꯣꯞꯁꯟ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯁꯨꯝ ꯀꯅꯥꯒꯨꯝꯕ ꯈꯪꯅ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯍꯟꯁꯤꯡꯗ ꯍꯪꯕꯗ ꯁꯨꯝ ꯂꯩ ꯇꯝꯕ ꯌꯥꯕꯁꯦ ꯍꯥꯏꯔꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯪꯉꯒ ꯃꯇꯝꯗꯨꯗꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯣꯔꯇꯤꯀꯜꯆꯔ ꯀꯗꯥꯒꯁꯤ ꯈꯥꯏꯗꯣꯛꯑꯝꯗ꯭ꯔꯤ ꯑꯣꯟꯂꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯐꯣꯝ ꯂꯧꯔꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯝꯕꯒꯤ ꯊꯥꯖꯤꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛꯀ PWDꯗ ꯆꯠꯂꯒ ꯑꯃꯨꯛꯀ BE ꯁꯤꯚꯤꯜꯒꯨꯝꯕ ꯇꯝꯕꯒꯤꯁꯨ ꯑꯃꯨꯛ ꯐꯣꯝꯁꯤ ꯄꯤꯁꯜꯂꯦ ꯑꯗꯨ ꯑꯅꯤꯃꯛ ꯑꯗꯨꯝ ꯁꯦꯂꯦꯛꯁꯟ ꯐꯪꯉꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1ꯗ ꯑꯩꯅ ꯇꯣꯞ ꯑꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣই ꯃꯤ 12 ꯈꯟꯕꯗ ꯑꯗꯨ ꯑꯩꯈꯣই ꯑꯍꯨꯝꯈꯛ ꯃꯇꯝꯗꯨꯗꯤ UPꯒꯤ ꯅꯦꯅꯤꯇꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈꯥ ꯃꯅꯨꯡꯗ ꯂꯩꯕ ꯄꯥꯟꯅꯒꯔꯁꯤꯗ ꯒꯣꯕꯤꯟ ꯕꯜꯂꯥꯕꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣই ꯃꯤ 3 ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ 3-4ꯗ ꯄꯤꯔꯦ ꯑꯩꯈꯣই ꯃꯤ 23ꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯁꯤꯠ ꯃꯌꯥꯝꯁꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯊꯥꯔꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯁꯦꯀꯦꯟꯒ ꯊꯥꯔꯒ ꯑꯅꯤꯁꯤꯗꯤ ꯃꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯃꯥꯔꯛꯁꯤ ꯌꯧꯗꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗꯦꯅ ꯃꯣꯏꯁꯤ ꯔꯤꯖꯦꯛ ꯇꯧꯔꯛꯑꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯅ ꯑꯩ ꯏꯊꯟꯈꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯅ ꯃꯤꯡ ꯆꯟꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯣꯜ ꯂꯦꯇꯔ ꯂꯥꯛꯑꯦ ꯑꯗꯨꯗ ꯃꯌꯥꯝꯁꯤꯅ ꯈꯜꯍꯧꯗꯕ ꯑꯅꯤꯁꯤꯡ ꯑꯗꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯅꯊꯟꯗ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯪ ꯇꯝꯕ ꯆꯠꯅꯤꯡꯉꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯛꯑꯦ ꯑꯩ ꯇꯝꯒꯦꯅ ꯈꯟꯈ꯭ꯔꯦ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯃꯤꯡ ꯆꯜꯂꯦ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ 10+1 ꯍꯥꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯤ ꯃꯦꯗꯤꯀꯦꯜꯒꯤꯁꯦ ꯁꯤꯒꯤ ꯃꯥꯔꯛꯁꯤꯁꯨ ꯃꯣꯏꯅ ꯀꯥꯎꯟ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅ ꯆꯍꯤ 3 ꯈꯛꯇ ꯇꯝꯃꯅꯤ ꯅꯪꯒꯤꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯉꯁꯥꯏꯒꯤ 11ꯒꯤ ꯅꯠꯇ꯭ꯔꯒ PU ꯐꯥꯔꯁ ꯏꯌꯥꯔ ꯃꯇꯨꯡ ꯇꯝꯕ ꯀꯥꯡꯕꯨꯗꯨ ꯂꯥꯛꯄꯒꯤꯗꯤ 4 ꯏꯌꯥꯔꯁ ꯇꯝꯃꯦꯕ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯩꯁꯤ BSc ꯑꯦꯒ꯭ꯔꯤ 3 ꯏꯌꯥꯔꯁꯇ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ 1976ꯗ ꯊꯣꯛꯂꯛꯑꯦ ꯖꯨꯟꯗ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯑꯗꯨ ꯕꯪꯒꯥꯂꯤ ꯃꯆꯥꯅꯤ ꯚꯧꯃꯤꯛ ꯀꯧꯏ ꯃꯥꯁꯤ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯁꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯉꯦ ꯑꯗꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯣꯜ ꯑꯣꯟ ꯇꯧꯔꯦ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯄꯥꯁ ꯇꯧꯔꯦ ꯈꯣꯠꯂꯦ ꯊꯣꯛꯂꯛꯑꯦ ꯃꯈꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯕꯣꯟ ꯁꯥꯏꯟ ꯑꯃ ꯇꯧꯅꯈꯤꯑꯕ ꯑꯗꯨꯒꯤ ꯁ꯭ꯇꯔꯦꯡꯇ ꯑꯩꯈꯣꯏ ꯊꯕꯛ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯅꯣꯏꯗ ꯍꯥꯏꯔꯦ ꯅꯣꯏꯅ ꯕꯣꯟ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯇꯩꯗꯁꯨ ꯊꯕꯛ ꯇꯧꯕ ꯆꯠꯇ꯭ꯔꯦ ꯁ꯭ꯇꯦꯠꯅ ꯊꯕꯛ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯅ ꯃꯣꯏꯗ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯀꯧꯁꯜꯂꯒ ꯃꯣꯏꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯍꯜꯂꯣ ꯑꯩꯈꯣꯏ ꯃꯥꯔꯛꯁꯤꯠ ꯀꯔꯤꯁꯤꯡꯗꯣ ꯉꯁꯤ ꯌꯥꯎꯔꯛꯇ꯭ꯔꯁꯨ ꯍꯌꯦꯡ ꯍꯥꯞꯍꯜꯂꯣ ꯍꯥꯏꯅ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯕꯤꯔꯦ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯑꯩꯈꯣই ꯃꯥꯔꯛꯁꯤꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯃꯇꯝꯗ ꯐꯣꯇꯣ ꯁ꯭ꯇꯦꯠ ꯂꯩꯇꯦ ꯇꯥꯏꯞꯅ ꯇꯧꯔꯒ ꯑꯦꯇꯦꯁꯇꯦꯠ ꯇꯧꯔꯝꯃꯤ ꯐꯨꯜ ꯀꯣꯄꯤ ꯍꯥꯏꯔꯒ ꯑꯗꯨ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏ ꯃꯤ 9 ꯈꯛꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯐꯣꯔꯋꯥꯔꯗ ꯇꯧꯔꯦ ꯃꯣꯏꯅ ꯑꯗꯩ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯥꯛꯑꯒ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 10 ꯁꯤꯗ ꯑꯩꯈꯣꯏꯁꯤ ꯖꯣꯏꯟ ꯇꯧꯔꯦ ꯑꯩꯈꯣꯏ 9ꯁꯦ ꯑꯗꯨꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯂꯤꯡ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯗꯦꯖꯒꯤ ꯍꯥꯏꯕ ꯇꯥꯔꯦ